ꯍꯧꯔꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯊꯝꯖꯔꯤ ꯍꯧꯖꯤꯛ ꯃꯤꯇꯩ ꯍꯥꯏꯅ ꯌꯦꯠꯅꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯃꯤꯅꯤꯁꯇꯔ ꯑꯦꯜ ꯖꯌꯟꯇꯀꯨꯃꯥꯔꯅ ꯍꯥꯏꯈ꯭ꯔꯦ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯗ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ 8 ꯌꯥꯎꯈꯤꯗꯕ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯦꯂꯥꯏꯟꯁ MDAꯒꯤ ꯀꯟꯚꯦꯅꯔ ꯃꯣꯏꯔꯥꯡꯊꯦꯝ ꯇꯣꯝꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯖꯨꯔꯤꯕꯥꯝ ꯏꯝꯐꯥꯜ ꯅꯦꯁꯅꯦꯜ ꯔꯦꯜꯋꯦ ꯄ꯭ꯔꯣꯖꯦꯛꯠꯀꯤ ꯊꯕꯛ ꯄꯥꯏꯔꯤꯕ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯒꯤ ꯊꯥ 3ꯀꯤ ꯈꯨꯠꯁꯨꯃꯟ ꯄꯤꯊꯣꯛꯇꯕꯅ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡ ꯊꯕꯛ ꯂꯦꯞꯈꯤꯕ ꯌꯥꯅ ꯂꯩꯔꯦ ꯃꯍꯩꯔꯣꯏ ꯅꯤꯡꯊꯧꯖꯝ ꯕꯦꯕꯤ ꯁꯅꯥꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯤꯈꯤꯕ ꯊꯥꯖꯕ ꯍꯌꯦꯡ ꯃꯅꯨꯡꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ ꯈꯣꯡꯖꯪ ꯂꯥꯛꯀꯗꯧꯔꯤ ꯑꯃꯗꯤ ꯂꯤꯂꯣꯡꯗꯒꯤ ꯁꯃꯨꯔꯧ ꯇꯥꯕ ꯇꯨꯔꯦꯜ ꯃꯄꯥꯟꯒꯤ ꯂꯝꯕꯤ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯝꯕꯤꯗ꯭ꯔꯕꯗꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯈꯨꯃꯟꯊꯦꯝ ꯖꯦꯟꯇꯔꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯍꯧꯖꯤꯛ ꯃꯤꯇꯩ ꯍꯥꯏꯅ ꯌꯦꯠꯅꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯌꯦꯠꯅꯕ ꯍꯥꯏꯔꯤꯕ ꯑꯁꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯃꯤꯅꯤꯁꯇꯔ ꯑꯦꯜ ꯖꯌꯟꯇꯀꯨꯃꯥꯔꯅ ꯉꯁꯤ ꯍꯥꯏꯈ꯭ꯔꯦ ꯉꯁꯤ LSSN ꯁꯤꯟꯗꯨꯅ JM ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁ ꯑꯦꯟ ꯀꯣꯁꯇ꯭ꯌꯨꯝ ꯍꯥꯏꯕ ꯍꯤꯔꯝꯗ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯅꯤꯁꯇꯔ ꯑꯦꯜ ꯖꯌꯟꯇꯀꯨꯃꯥꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯇꯥꯡꯕ ꯐꯤ ꯃꯈꯜ ꯑꯃ ꯑꯣꯏꯔꯤꯕ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯄꯥꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯨꯒꯥ ꯐꯤ ꯑꯁꯤ ꯉꯁꯤꯗꯤ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯃꯨꯒꯥꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯍꯥꯏꯈꯤ Discussion on traditional dresses and costumes and haibachagi tangai fataba lei haris adugine Papang University in Chasa Lapang Lapang Chasi Fashion show to the video no see adu thorba ka lagna daga sigi dress ke thorba da ke basi meeting ni dress nei ma khudam tin basi kanala khange na basi ki kapta khange min khangdi but aku tin ni expose to tam yauri sine ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯁꯅꯥꯄꯨꯡꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯥꯎꯆꯤꯡꯂꯦꯟ ꯃꯉꯥꯡꯅ ꯂꯝꯗꯝ ꯑꯁꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯅꯥꯠꯀꯤ ꯑꯣꯏꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯁꯤꯡꯕꯨ ꯉꯥꯛꯇꯨꯅ ꯊꯝꯂꯕꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯑꯆꯧꯕ ꯃꯉꯥꯜ ꯑꯃ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯈꯤ ꯑꯩꯈꯣꯏꯅ ꯀꯨꯏꯅ ꯅꯥꯊꯩꯗꯨꯅ ꯊꯝꯂꯨꯔꯕ ꯏꯅꯥꯠꯀꯤ ꯄꯣꯠꯂꯝꯁꯤꯡꯕꯨ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯅ ꯅꯨꯡꯁꯤꯔꯛꯄꯗꯒꯤ ꯄꯥꯝꯅ ꯁꯤꯖꯤꯟꯅꯔꯛꯄ ꯀꯌꯥ ꯊꯦꯡꯅꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯈꯪꯕ ꯋꯥꯠꯂꯨꯕꯅ ꯆꯦꯛꯁꯤꯟꯕ ꯋꯥꯠꯍꯧꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯏꯐꯗꯕ ꯀꯌꯥꯁꯨ ꯀꯥꯏꯔꯛꯄ ꯀꯌꯥ ꯌꯥꯎꯔꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯑꯈꯪ ꯑꯍꯩꯁꯤꯡ ꯀꯧꯖꯔꯒ ꯃꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯌꯥꯗꯕꯁꯤꯡ ꯑꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯃꯌꯥꯝꯗ ꯄꯥꯎꯗꯝꯕꯤꯗꯨꯅ ꯀꯗꯥꯏꯋꯥꯏꯗ ꯌꯥꯕ ꯑꯃꯗꯤ ꯌꯥꯗꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯑꯁꯤ ꯁꯦꯡꯅ ꯂꯩꯅꯕꯒꯤ ꯄꯥꯟꯗꯝꯗ ꯁꯤꯟꯖꯕꯅꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯗ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ 8 ꯌꯥꯎꯈꯤꯗꯕ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ Agriculture Minister, Water Resources amadi Kadagi Minister yaudaba asi Longisingi khandabani haina Manipur Democratic Alliance MDAG convener Moirangthem Tombina haikre. Shiv Sena Manipur gi office ta pangthokiba paumi singa unaba amada Moirangthem Tombina haike. Hojik BJP manungda lairiba rajniti gi charangnaba asina miyambu wahanbagi thong asi tawdabana afabo oigani ngarang pangthokiba cabinet mifamna lamdam asida ikang thole haina lawthoknaba recommend tawkiba amadi New Development Bank ki loan logduna sakwa thorang gi thabaksing paikhanaba honarpa asidi taramna oi haike flat si manga taruk thoki low mayam sigi aduna maram orakanda akoi ngasi kg du lupa yankhai se naham ki sahi ga akoi tam gi khudol aduna ngasi kg du lupa yankhai yori mane mathang sahi dadi hujik akoi lupa chama da sing phangdabe rural area da leiba aduga city area da leiba adu sing area da leiba sing sida tongan ba category hum thokna water tap thakna bi sing pina na gi damakta akoi gi crore lising homga sani marfuku homdoi bank asina sanction tawbirakpa si masina maram orkanda ngasi akoi singi lamda khungangi lamda ising afaba thakpa phangdaba masidagi tholokpa anaba kaidoba mayama madugi potu ngathonunaba asigumba akoi gi asing bising bithanunaba bank asina kaithokpireba semba masisu akoi
मनपुर डेमोक्रेटिक अलायंस की मैके तराम नोक्सरी पाउकी मिफम अदुदा सरुक याकिबा अलायंस असगे को कन्वेनर के खागेंद्रना अथुबा मतमदा एमडीए गी मिहुत कांगबोमा दिल्ली दा चतुना मणिपुर पीपल्स बिल अयाबा पिबिनबा भारत के प्रेसिडेंट दा तक्सिलुरगनी हौजिक एमडीए दा अपुनबा पॉलिटिकल पार्टी तरामाथोय लेरमदगे एनआईडीपी तृणमूल कांग्रेस अमदी बीजेपी दी कॉन्सेंट्रेट हाइकी जुरीवाम इम्फाल नेशनल रेलवे प्रोजेक्ट के थबक पाइरिबा कॉन्ट्रैक्टर सिंगे था तरुक की खुसुमल पिथोक्तबना कॉन्ट्रैक्टर सिंह थबक लेपखिबा याना लेरे हाइना पाउगी सोर्स अमना हाइरे पाउसिना मखा ताना हाइरिबदि हौजिक पिथोक्तना लेरिबा था तरुक की खुसुमल असि पिथोकपियो हाइना एनएफ रेलवे की हायर अथॉरिटी सिंगदा हाइजरबसु थबक असigi था तरुक की खुसुमल सिंह पिथोकरे हाइदुना उलै पालै तौदुना लेबदगे कॉन्ट्रैक्टर सिंगे खुत्ता सेल लेतबना थबक सुबा लेपा याउना फल लेरबा मतमदा नौना थबक हौबा याबगे चिंगनबा लेरे हिरम असigi matangda thigatluba matamda mari lenaba authority na hojik oiraliba phibam asigi matangda khana bidre amadi dargar oiba senpham sing pithok tabagi wafam leitabugum tawri masigi chu mathakta hojik railway project asige thabak thintharagliba asigi matangda state government asu karisu nasungdana leithokle manipur miyam gi yaifana ba paikhaliba thabak thoramda sarkarna mityeng changdana matam sangthana leitharabadi mamangda pikiba sahi asigi December da project asi loisanbagi matam adudage sahi mari manga thengthaba yana leire adumoinamak manipur gi miyamnadi hiramasida lengak naminyang changlaktuna union railway minister ga unaduna project asi athubada loisalagani haibagi thajaba thamlibani adubu hojik leiriba mong sidadi project asi loisanbada sahi khara thinthaba yana leire Lilongdagi samarok taba turel mapan gi lambi ngasidagi haurga numit mangani fawgi manungda sembidrabadi makal makha kya gi akan bakong jang sangsilagani haina haurebi awang lekai athletic cultural youth organization gi secretary yumkhaibam islamudina lengakta section wa thamnokli ngasi maikai adonggi miyam punsinduna lilong haurebi awang lekai tera makongda pangthokpa miyam gi mifamda saruk yaraduna yumkhaibam islamudina kumja lisingani taratareta turel torban kaibedagi awabata kibakya adu ngasi fawba lengaki maikai dagi midyeng changlapa leitre Chief Minister Laktuna miyam da thajaba kya piramba adusu ngasi phawba thabak oina paikhalakpa leite loinana lofam kya su ising leitabana lau uba yadana leriba asi lengangna ising chingnaba pam pibirabadi lofam kharadi lau uba yagani amromda turel mapal gi lambi asi fatabana miyam da khudongcha daba kya pibada natana passenger puba gari sing ayamba matam chana chen mangamdre angang sing school da pugadaba school van phawba changlakhidaba kuire haiki हाइरिबा पल्लसी हौजिक मै इसिंग लाकपा मतमदा हेक्टा चेंसन गदोबगी मोंगदा लेरिबा सी अथुबा मतम से सेमजन बिबा लोइनना हौजिक हौजिक नोंगी मरंग काइना तादबना मरम ओइरगा लौ उबा याद्रिबा प्रजा सिंग सिदा सरकार न पीरे हाइरिबा अदुगुम्बा पमसिंग अदु लिलोंग केंद्र की मफमदा हौजिक फौबदा पम अमत लेते मसी अथुबा मतमदा बिबिरगा लौ उबा याहनबिबा लंबी चटपा याहनबिबा प्रजान मिपाई नरीबा सिगुम पल्लसी अथुब मतमदे सेमजन बिबा हाइरिबा थबक असि मणिपुर सरकार की पुनिंग चिंगसंजरी मसी लंबेन से अथुब मतमदे सेमजन बिबा अना काइनोमक कोइलासमक तो बिद्रगसु सेमबा तौबा याबा हाइदि लंबेन से फजना प्रजा की नुआइगदोबा गाड़ी चेमदसु यागदोबा मोंगमदा सेमबिबदा यारगदी कोइलास फोबो तो बिउ हाइ नि खोइ हाना कोइलास तोरमगा मुकाइ हिबनिना अदुदा इखोइ पामे थासिगी तरनिपान द कांसीपुर द लेवा स्टैंडर्ड रॉबर्ट हायर सेकेंडरी स्कूल द क्लास 7 तंबी थंगैबन मैसनाम लकाइदगे निंगथौजम बेबीसना स्कूल अदुगे हॉस्टल द थौरी यानदुना सिरमबगे थोंग अदु चिंगननिंगाई ओय हाइना पोइरे लेमरोल मैरा पाइबी अपुनबा मणिपुर अमदी ऑल मणिपुर वुमेन्स वॉलंटरी एसोसिएशन की चेरोल अमना हाइरकली चेरोल अदुना मखा तारिबदी बेबीसना न सिदुना लेरमनिबा मफम अदुदा ममा मपादा नतना प्रिंट अमदी इलेक्ट्रॉनिक मीडिया की म्योइसिंग फावबा चाहन खिदबा सिदा अमुके हेना चिंगनबा पोहली मरम अदुना मिसी असिगी मतांगदा मरि लेनबा अथॉरिटीना अमदी लेंगाकना अथुबा मतमदा मिसी अदुगी लंगला लंजिन थिकटपिदुना जेनरिबा म्योइसिंग मियाम खंगना मतिक चाबा चेराक पिबियो हाइरकली स्टैंडर्ड रॉबर्ट हायर सेकेंडरी स्कूल की महिरोई निंगथौजम बेबीसना मिसी की मतांगदा तोंगान तोंगान बा म्योइसिंगना सोशल मीडिया ओइरिबा फेसबुक अमदी व्हाट्सएप ता संदोरकलिबा वाफम सिंग असि अरानबनी बेबीसना न हिंगलिंगै मतमदा पेंदबा मत लेखिदे मिसी असि चिंगननिंगाई ओइ हाइना ngasi thangmaiban thau ground library club ta pangthokiba paumi singa unaba amada leikhidrobi bebisana gi apopa mapana phongdokre mangna haike bebisana leitre haina school gi maikai dagi khanglakpadagi school da chaluba matamda gate number 1 amadi 2 thingduna thamlamki masagi thawa yaugdraba hakchang yengjage haibada minute 13 rom hena changhankhide haike jesi semjari besinga sigi thanmi marini sujare hojik phawada ekoi प्रेसमिट कौब खोप करामते लेते बोले बापुंग जाउथेना खंगी खंगबदी तैगुम सुंग अखोई
이 마케팅이 제시나 로에 신나크라면 제시나 도비부도 이야제 두가 도부도부 아이게 반담디 이사도 뭐 할까다 버는데 마뚱다 시군바 마야마 톡들나바 아마숭 스쿨 하이버세 프라이빗 스쿨 하이버세 그런 니용이 막하다 그러면 이토가 레르가디 시군바 보트나시 토이드게 하이버도 아두군바 호스텔에 레이바 or 그렇도바 아두 눈만 짭짜나 아이기 이사기 명시다 이사기 시기비세 마기 학덕덕이 시군바 그놈만 짤호래 스군제 니용을 레이래 하이버도 아두 각당 밤이 아이 Paugi mi pamadu da saruk yakiva JSG convener TH Charanjana misi asigi matang da Chief Minister da memorandum pishin kre. Chief Minister nasu thajaba kya pirakli adubu thajabadu hayeng paugi manung da thabak ta onthok trabadi mahiroi lup singa khusamnaduna akan makhongjang kya sangshinaba sem saba loire haike. Yam pundana ngarang bak akoi mi phamse phamaga tang kuni thoibo akoi ultimatum pijabani piriba kano sida kaimba phaba kano si laktrena leiragadi masi akoina Sata Sangstan Tara Mathoi Musu Male, Narang Pulapsi, Punna, Apun Bakongjang, Chathana Siam Chavadi. Hostel Singsida private school Singsida boarding link Kalaga, Angang, Isingta Siri, Angang Taurian Siri, Angang Huja Siri, Habisi Kayama to Aduna, Chatkiba Sarkar Singsina, Paikalam Dragasunga Sigi Sarkar Sinadi, private Ki Oiriba, boarding sing Amasung Salai Ribe School Singsa, Masi Equi Janabi Nium. ꯑꯩꯈꯣꯏꯒꯤ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯔꯨꯜ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯑꯃ ꯁꯔꯀꯥꯔꯅ ꯁꯦꯝꯕꯤꯔꯒ ꯍꯧꯖꯤꯛꯃꯛꯀꯤ ꯉꯁꯤꯒꯤ ꯏꯆꯥ ꯕꯦꯕꯤ ꯁꯅꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯣꯏꯅ ꯊꯣꯛꯇꯅꯕ ꯑꯗꯨꯒꯨꯝꯕ ꯔꯨꯜ ꯔꯤꯒꯨꯂꯦꯁꯟ ꯑꯣꯏꯕ ꯑꯃ ꯁꯦꯝꯕꯤꯔꯒ ꯑꯩꯈꯣꯏ ꯊꯝꯕꯤꯌꯨ ꯍꯥꯏꯗꯅ ꯊꯝꯖꯔꯝꯃꯒ ꯑꯩꯈꯣই ꯐꯔꯦ 22 ꯍꯌꯦꯡꯁꯤꯐꯥꯎ ꯑꯩꯈꯣꯏꯒꯤ ꯗꯦꯗꯂꯥꯏꯟꯁꯦ ꯃꯁꯤꯐꯥꯎ ꯑꯩꯈꯣꯏ ꯌꯦꯡꯉꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯊꯣꯛꯆꯔꯛꯄꯅꯤ. Standard Robert Higher Secondary School gi mahiroi ningthogjam bevisana misigi matangda mari lenabasina thijinduna asumba langla langjin puthoknaba amadi mahaki thawaina mapugi mafamda ingna chikna leirunaba AVVP na ngasi numidang kanglagi nungchup thangba gate candle lighting pangthokrai. Manipur asi malemda nupi singna masak taklibani adubu ngasidi pikliba angang nupi macha amabu school da misi khangdana siramliba asida achumba langla langjin puthokpiduna sarkarna athubu matamda mara leibo sing achok bisa khaidana dandi pipina baidamakta appeal tawjari. Ketrigau Kendra ge oina napsagi makhada miyamda phanghangadaba tha taragi cheng phanganbiu kari maramgidamak miyamda cheng phangandabano haiba mari lenaba authority na thingatpiu haibagi davi tawduna ngasi wangkai ayang pali leima kaithel apunba nupi lupna sinduna wangkai ayang pali kaithel da wakan mifam sathakrai wakan mifam aduda saruk yakibi lup adugi member yumlembam ongbi memana haukiba chahi 2019 dagi kendra sigi miyamda napsagi cheng asi sang naina yenthoktabana hojik phawbuda cheng phangdaba punna tha tara sure Kendra ge MLA Indrajita kayarak hana hajirabasu ngasi phawbuda midyeng changdana leiri haiki. ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯁꯤꯗꯤ ꯑꯌꯥꯝꯕꯅ ꯁꯨꯔ ꯅꯣꯝꯃꯒ ꯆꯥꯕ ꯂꯩꯀꯥꯏꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯃꯁꯤꯒꯨꯝꯕ ꯁꯔꯀꯥꯔꯒꯤ ꯀꯥꯟꯅꯔꯕ ꯃꯣꯗꯤ ꯁꯔꯀꯥꯔꯒꯤ ꯀꯥꯟꯅꯔꯕ ꯁꯤꯒꯨꯝꯕ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛꯁꯦ ꯃꯇꯝ ꯆꯥꯅ ꯃꯐꯝ ꯆꯥꯅ ꯐꯪꯍꯟꯕꯤꯗꯕ ꯍꯥꯏꯕꯁꯦ ꯏꯃꯥ ꯍꯣꯏꯅ ꯊꯃꯣꯏ ꯁꯣꯛꯅ ꯄꯦꯟꯗꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯁꯤ ꯀꯅꯥꯒꯨꯝꯕ XYZ kanana lawba hanguragasu naharolgi kota lawi mahaiba ko naharolgi kota do lawsan hoiba sahi amada anirakka e ahumlaka e masing khangna haibira kanda arembadudi pibiu haibani magoi haijari se Paugi marakthana tinba break matang luminase The affiliate Tauba South Asian Institute of Rural and Agricultural Management Langsing Achoba Imphal West ki admission Tauzari coursing adudi VSc Agriculture, VSc Horticulture, Bachelor of Business Administration BBA Nupa amasung nupi gi hostel gi khudong chaba leijari akaknaba sit kharatani akupa marol gi damak www.sairam.org.in natraga phone number 7641929924 natraga 8258801014 natraga 9612812346 ta contact taubiu. Break matung da makatapa pau pijari.
Marirak Suba Fanjobam Susil Kumar Memorial Women's Veteran Hockey Tournament da ahumlag thangna thangnana winner oiraklaba Nungthil Saibi Mahila Mandal gi sanaroi sing opa amadi kudol pot sing pibagi thoram amangasi Millennium Garden da pangthokre. Nungthil Saibi Mahila Mandal Thambal Khong Sabalekai na sinduna pangthokpa veteran sanaroi sing opa amadi kudol pot sing pibagi thoram aduda team manager oikiba Nahakpam Momon. Nungthil Saibi Mahila Mandal gi president KHH Ibemhal Assistant Secretary T Lakshmi Nungthil Saibi Club ki member T Robin Chandra amadi sanaroi L Chandra Lekhana thorumapu oina saruk yakhi. Manipur Veteran Hockey Association na sinduna pangthokiba Third Fanjobam Susil Kumar Memorial Women's Veteran Hockey Tournament da ahumlag thangna thangnana winner oikraba team gi players sing amadi mandal gi member sing su thorum adu da saruk yakhi. Nungthil Saibi Mahila Mandal gi president KHS Ibemhal na haikibada ahal matam oirabasu sana khona bahaibasina haksang fana thambada asawa mating ama oire. Team masina ahumlag thangna thangnana winner oirapasi thaganingai ne. Matungdasu winner oiba ngamnaba honasi haiki. Thorum aduda chief guest oikiba team manager Nahakpam Momona haikibada lisingani tara taretage lisingani tara mapan fawba ahumlag winner oiba ngambasi thaganingai ne. Ngasi mandal na sinduna players sing okpa amadi angamba khudol piba sina loiba nate. Ahal matam oirabasu sanabada asuki matik thawai haksang yauna sanabasi thaganingai ne. Masina team spirit leina sanaba asimagna mai pakpa ngamlibani amadi winner gi mingthon phangba ngamlibani. Ahal oirapagi matamda haksang fana thambada sanaba asi tangai fade haike sanaroi singe amato oibagi thona aduna ahumlak winner oiba ngambani makata nasu winner oiba ngamnaba honasi haike ngasi akoi millennium garden sida akoi sumlaba function asi akoi player sing amadi maila mandin gi alaman sing asing sing sibu apnama sing asa akoi na ngasi risi bhaguk chabni adu matung desu akoi smai tawduna akoi gi ahal loiraba sahi yamraba sahi nifu manga degi nifunga bau sanariba player sing asa akoi na asunglosi harong nungai bai madi mokhoida puning thawachari masine ngasi wafam si tham tim taraga asa tim tratru akhoi leje tim tratu sina tara 11 akhoi gi first 11 da akhoi trama thoina chanajabani Tournament adu the best goalkeeper player of the tournament man of the match best scorer gi trophy phanglaklaba sanaroi amadi team winner oirakpagi sanaroi singda angamba khudol poching piduna kai khumna ba utke loinana winner trophy adu manager na Nungthil Saibi Mahila Mandal gi president ta kusinake Nakalamarom da ngasi ayuk Bisnupur district ki manung chanba upokpi dagi RK Sanayama kauba miyai ama NHPC Loktake Kenel Manakta asiba haksang oina isingda taw guna leiram le hairi asiba haksang adu makatana postmortem tawnam gidama police na lokatuna rims ki miren changda thamkhre hairi Tha asigi marigi numidang pung taret makharom taba matamda Singjamai police station gi manung chanba naurem lekai da leiba yu nobokesor amadi Sobita mangsa tabam anigi masanupi Natasha atopaming thoibi tamna sakangdaba singna nomai kapsilamabu yaning da phongdoktuna mafam kya da miyamna kongjang sangshin baleptre ngasisu tuition 5 village da makedong gi miyamna wakan mifam sathakrai Nakalamarom da chapmana vadabi tawduna Imphal West ki manung chanba Karongkhul da makedong gi miyamna su wakan mifam sathakrai wakan mifam adu da saruk yakibi W Pravana kanana kari maram gi damak tamthiraba thong adu sathabano haiba miyam da singtokpiu lengak nasu atuba matamda thodok adu da senaba sing phaduna serak pibiu haike Iba thawdokina ngasi phawbada asumba langla langjin amata su puthokpa ngamkhidri sinataba kaya amda thokre adu ngasi phawda ikhoida asumba amata phangi haiba semdi ikhoi ngasi phawbadadi ikhoi ujaraktri sarkarna phawda ikhoida yauksellaga ikhoida yengsilabra haibagi wakhallondo ikhoi khanbadu ikhoi wakhanda thoklakkhare maramdi ngasi phawbada ikhoida sumba khuthiba mayam ama lae adu sarkarna ngasi phawga ngasi thawai woidana ka yemdabo sigi kanodu maraleba midu puthokpi haibagi makhonse khoi tadri Yurembam awang maning lekai Maira Paibinasu Human Rights Defender Yu Nobokesor amadi Sobita mangsa tabam anigi masanupi Yu Thoibida Gypsy tongduna lakpa masakhangdaba miyai kharana nomai kapsilamba thongbu yaningdaba phongdoluduna ngasi Yurembam awang maning lekai market seta wakan mifam sathakre ngasi sathakiba wakan mifam aduda Justice delay is a crime stop gun culture Misamda nomai kapa yaningde Manipur police yamna haisingle adubu July marida gun attack chatharamba criminal singdi fabangamdre maralaiba misak puthoktuna maral gi matungina cherak piyo haina thaba placard sing sizinake Moirang Kampu Forest Gate mayadasu makedong gi miyam nasu chapmanaba davi tawduna wakan mifam sathakre wakan mifam aduda saruk yakhi bisingna
mahi masing tamlibi yu Natasha atopa mingna thoibida aki tujungba pohan bagi thong adu yaningde kanana kari marang gidamak chathabano singdokpiyo haike. Ngarang nungthil Mahabali kabui khul mapada chenba Imphal turel da lupkiba angang nupi masa anigi manungda osin dangmege asiba haksang ngarang numidang fangbang amkraba matung ngasi nungthil pung aniram tarakpa matamda gaiguiliu panmege asiba haksang su makoi anina lupkiba mfamdage meter yang khairom lapa turel gi saruktage fangbang amkre. Manipur Fire Service, NDRF, SDRF, Indian Red Cross Society amadi laikai miyamna Imphal turel maril gi chingnaba mafamsingda ngasayub pung mari dage makhatana limhoriba haksang adu thibagi thabak chathake maduda ngasi nungthil pung anirom taba matamda gaiguiliu panmege asiba haksang adu fangbang amkhibane. Ningsingbayai osin dangmai amadi gaiguiliu panmai ngarang numidang wairam pung ahumlom taba matamda Mahabali khul manake Imphal turel torbanda sanaramdage isingde iroinaba honabada irak naduna lupkibadage thiba khangdana leirakibane. Handak marak isingda taaduna mi sibagi thokdok toina thokliba sida mama mapasingna makhoi gi pikliba angang singbu ising leiba mafamsingda sanaba matamda hena sectionbagi tangai fadaba leiribani. Chingamathak College Road Youth Development Association asinduna ngase sahi asigi oina class 10 amadi 12 ki parikhada ma wangna phanglakiba mairusing pungning thokatpaga loinena masa yamna pokpi ima nipan khangatuna mathongna leibi ima gi mingthon pikre tharmaduda saruk yakiba saknareba social scientist Danavir Laisramna lamdam asigi lairik phaba angang ayamba khunai gi chanarol kyagi akawbagi irol nungda leikre ngasigi mirolna yum phajaba khaktada thawai yaushin kibana imung manunggi miyoisinggi marakta leinagadaba nungsibagi mari adu mami samlakpani loinana lamdam asigi angangsingna tamliba lairike chana kanglon kya asi aranba chana kanglon oibana punumak khunagi chanarol lagi nathirakpani koi bose mamadi koi CBS ne lawba sige mayam koi gi chata singje pungning thogat poina koina mogi ngamjaba khradang khudol tamjaba amadi loinana koi masa yam pokpa haitare koi thongna phabi singda koi masa yam pokpagi adugumbagi prize pibagi tholam amaso koi sinjai koi missing wat pagi koi aruba condition si kitang koknaba awareness ama piba haigada sigi team da koi sinjabani Thoromaduga mari lenana association gi secretary Boyaina mana asi handak chahidagi piba hopni sei khudingi thoromasi pangthoktuna afaba mahiroi sing pungning thogat pagaloinena musilaklaba yalomi asibu kanma ngamnaba masa yamna pokpi ima singbu ikai khunaba utpani haiki Amaromda the Youth Unity Development Organization Yudo amadi sakut thorang apunba nupilup yumnam hoidrom makha lekaina susinduna ngasi kumja lisingani taramapanda class 10 amadi 12 parikhyada mark wangna phangduna mai paklaba mahiroi kyada asam khudol pot piduna pungning thawat krai yumnam hoidrom makha lekai community hall da pangthokiba thoram aduda lekai asige kuntrani thoisuba annual yausang sports meet da mai pakraba kyada su khudol pot piki message ka thab si mung de ba tho thab ade mai nu bi du sa kai thum khang da ba kai no masi ku telephone gram ta uri so na tharak bulla sa thum bai tare angang sim budi lai na ma pas se da mama ya wari bu si ko ade mama su ko sang ku da leng thai na ku da pan ka na wa wa na sa da si no da ma ta ta ku cha ba to angang de show la ba ade di amasu show su la ra su na ra ba mapana mama gi masang do phor ma sa da kupang thab se ku se ten thagadar bangang duna 12 thagadar bangang duna like se phatok badane adu hek au budin like pa ya ba masinadi we are 100% in a very wrong direction my case yam la na sakreba adu angang sing kannaba gi damakta mama pa oi ba khoi gi am so ba dai tlei thamjagi an na Lux Pioneer Committee Naurem Thong Khulem Lekai gi community holder solar power plant hongdokhi bagaloinena sei asigi oina bosem amadi kosem na loba class 10 amadi 12 ki parikhyada ma wang phanglakraba mahiru sing opigi thoram pangthokre thormaduda chief guest oikiba deputy chief minister Waijoy Kumarna mahiru singna mahitam ningai matamda tanba yaba loksing tansin honobge hainabi thamgadabane haibi yauna wafam kya phongdokhi ki pekha aduga CBS in loba class 10 amasung 12 ta pastor pa first division mathakta pastor pa mahiroi sing adugi damakta pungning thogat poina mapallak suboina Lakshmana committee na sinjaba adugumba educational inspiration award adumba distribution gi akoi function amakang ne khoin pakthok chaibase
Thorom adu da saruk yakiba Laks Pioneer Committee ki President N Kavana committee asina konba lekai ahum gi mahiroi singbo hena mithoi mihen bangam nam gidamak makoi bu punging thogat pani haiki Kunai ama asumba lambi da purakpada lekai da lairiba club singi asopa thodang lei adubu club ama oibagi thodang adu yauna thabak toba club di masing yamde haina ngasi Segarot khwairakpam lekai da laiba The Children Radio Listening Club CRLC lingkhat ki ba sahi yangkai mapung farapagi Golden Jubilee thoromda athoiba mithunglen gi warol perudana Health and Family Welfare Minister L Jento Kumar na phongdokre angang singi layak pa sangdamnaba yauna chaliba sahi asigi HSLC amadi CBSE na loba parikhada mak wangna phangduna mai palakhraba mahiroi amadi Sana khonabagi lamda mana lawrakraba club asige manung chana leiba mahiroi amadi sana roisingda asam kudol piduna pungning thawat kiba thorom aduda minister na makha taraduna lengak asige maikai dagi club amada phangba yaba khudong sabasing lobiyo mahakna tawba ngamba mateng club asida soidana pijagani haina phongdokhi leise kadabaino kadi community hall size kadabaino akhumna pundi naje kadabaino ai masang chiri da khone control to mo jaga da abo angang de mo gi light ki lam do ro arts culture ro sports ro angang chinje mo ta na MPC na ka da gadi number 1 angang chinje masang mo kan tham do ya de da masang mo tham no gi da mo da ko chin chen mo jangi anal cheni club ka pu cheni kanal chakeni concern department chani concern minister chakeni madugi ne happy department na minister ai sabat ai mayam da banan chat of jeri Pauge maraktan atin ba brema tanggalong minasi Gitam University Visakhapatnam da BSc Nursing amadi MSc Nursing in NPCC gidamak female candidates singna admission to bibi yaragani campus manung da masagi hospital leizaraba medical college ni room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni MSc Nursing the admission fanglaba mahiroi singda tha khudingi stipend oina lupa lising tara fangani tuition fee structure BSc rupees 30,000 per year Food and accommodation rupees 45,000 per year. First to fourth year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 50% in aggregate. Manipur gi mahiroi singi oina entrance test yaudana direct admission tobiba yagani. Subna taki seat taramanga khaktani. Akupa marol gidama contact tobirau Educare Zone near Bosem Babupara, phone number 60090622261, Natraga 87940262277. Break matungda makata pa pau pijari. Imphal East District Police na sinduna drug abuse and illicit trafficking haiba teamda nomagi oiba awareness program amangasi kairau magting awang lekai da pangthokre. Thormaduda Porongpat ki SDPO Sankarjit Loitongbam Imphal East Narcotic Cell ki OC Sukumar Irilbung Police Station ki OC Joy Mangol Bright Star Union ki Secretary Muhammad Tajuddin Women and Social Welfare Association ki Secretary Rina Amadi Kairau Makting Junior Inkol Major Inkol Masajid ki Secretary Muhammad Nazabina Athoy Baling Birpasing Oina Saruk Yake Loinana Mifam Maduna Laikai Asina Kualiba Mapam Sing Danatana Yumlo Nariba Laikai Urub Kiamgai Bamon Kampu Irilbung Usekon Amadi Basikong Nasingba Mafam Sing Deleriba CSO Kayaga Kusanaduna Coordinating Committee Ama Semagaloinana Nisa Sab Amadi Yon Bapunting Tingin Bahina Maka Tana Yanaki Thormadu da Saruk Yakiva SDPO Sankarjit Loitongbamna Tengkhang kayada mayai kaba chinja karbar tawba amadi saba miyai kayana khunai asibu lekha tahanaba honaraklabasu police department na khunai gi yeknabasing asigi mathakta ain gi matungina lokotpam thokpa thabak lokatuna lakle police department na mayai kaba nisaki mayakta sangchilakliba lanjang asibu chawna mai pak haliba asi miyamna police pu sogot pibidagini haina apenba phongdokhe August 15 da pangthokadariba Independence Day thorongba mari lenena Imphal East District Police ki SP gi mityang makhada Porongpat Police Station amadi Imphal East Reserve Line Porongpat Police tagi DC Office ki gate mapa fawba lamtu sitchengkre thoromaduga mari lenena Porongpat Police ki OC Binod Kumar na Porongpat Crossing dagi DC Office fawgi lambi nakanda miyoi kyana numidangi matamda fatahogdi kya hundok lamba asina lambi asi atuki matik motpa amadi manam namthibagi chang hengalakle Hariba lambi asi security gi oinasu yamna maru oiba lambi amani punumak asigi yenglaga ngasi SP gi instruction makada social service asi pangthokuni haiki koi Imphal ki SP district SP gi koi gi kanuda magi miyeng makada ngasi je maru oina koi gi Porongpat crossing dagi na DC boxi yamna koi gi security gi yam maru oiba jaga su oiba aduga
मसी कोइना पब्लिक सिनेसु मसे डंपिंग साइट तोनसु ओंथोक पिरक पाइ तारे कोइन 24 आवर सेना गम दमिना थिंग बा हिंदा नत्रगा मम्मिंग एदा दम मयाम तोक्सन बिरा मेदो हौजिकन सिंदो पोना जरी मिशन ग्रीन मणिपुर की सरुक अमोइना JCILPS मणिपुर अपडेट्स अमदे अनलिमिटेड वॉकिंग क्लब अहुमना खुसमनदुना नोमाइचिंग अमदि लमजिंग मैरा रॉबिन हुड पुलैरोन चनखिबा अवासिंग द उसरा क्या थाखरे थरमदुग मरी लेनेना टूरिज्म डायरेक्टर वाइकोम इबोहलना मालेंगी ओइना होंगलिबा अइंगासागी सांगसी सही खरा सिदा चाउनो ममिताबा उरी मसिगी यंगलगा लमदम असिबो असंगबा मणिपुर अमा ओहेनबगी पांदमदा ट्री प्लांटेशन प्रोग्राम असी पांगथोकपनि हाइखे मणिपुर की तोंगान तोंगान मफम अखोगी से कंगला खोंगजोम अरे सेंड्रा अरे के हैंगांग की मार्जिन पोलो कॉम्प्लेक्स हरिबो मफम सिंग असि मथंग मथंग सथरकपनि मसिगी कैंपेन असिदा निपालक सुबनि मसी कैंपेन असी याम फरबा मेसेज अमा अखोगी मणिपुर दा पीबा मतम ओइरे अखोई प्लांटेशन नतना वी डोंट हैव एनी अल्टरनेटिव नाउ सिगी पोसी अखोई पुन्न खंगमिनबा अदुगा मसिदा हेना मपुंग फाबा मैम की सहयोग अमदि कोऑपरेशन सपोर्ट मसी दरकार ओय हेना आई हाजनी JCILPS ता मणिपुर अपडेट का अमदि UCC अनलिमिटेड वर्किंग क्लब का लोइना हाइतारे मपुंगना मणिपुर अपडेट ना प्रोग्राम सिगी थबु ओइबिरगा समाइना JCILPS का कोई अहुम पुंजलगा ngasi प्रोग्राम सि पांगथोकचबनी लमजिंग मेरा हाइना अखोई मिंगथोन फंख्रबा इनाव रॉबिन हुड की मफम असि सेमगत छागतपदा मयामनसु मतेंग पांगबियो Rotary Club of Polo City Imphal amadi Interact Club of Maria Montessori School nasu sinduna Yarul Pata laiba JNB ki campus da usara kya thakre thoromadu da Rotary Club of Polo City Imphal ki president Dinesh Hawbamna sahi khuding ki pangthoktuna lakpagum Rotary Club of Imphal na Rotary International District 3240 ki makha da Go Green Manipur bu promote tobo oina ngasi ki usara thabagi thoromasi pangthokpani haikhe Nakalamaromda Lions Club Imphal Central nasu State Central Library amadi Manipur State Archives ka khusamnaduna nitapet chu thekta leiba State Library Complex tasu usara kya thakhi Environment kandavya di highway pandam sida adugi pandam da sinjaba program ni Go Green Manipur haina si kano sida akoi Rotary International 3240 gi continuous project ama oina pangthok saban Sahi ama sukna satharakpa Library and Information Center Kaksingi Lupa Pudongba Thoronggi Manung Channa ngasi Mairu Singi Oiba English Language amasung Mathematics Sangdamna Bapangthokre Library and Information Center Kaksing Nasinduna Grace Cottage Academy da Class 2 dagi 10 Fawgi Oiba Mairu Sing Khakki Marirak Suba Oina Pangthokiba English Language Sangdamna Aduda Mahiroi Sahumga Yankhay Mapan Aduga Ahan Boina Pangthokpa Mathematics Sangdamna Badana Mahiroi Chamangaga Kuntra Humdoina Saruk Yakhi Sahi Kuntra Nipan Suraba Hozai Rampur de Leiba Nongthongban Library cum Museum and Publication asi Oza Nongthongban Indra Kumarna Sahi Kyadagi Ngak Chenduna Lakli Oza asi Dakshin Hozai School da Maitelolgi Oza Oirame Hojingna Thabaktagi Potharba Matung Library cum Museum asida Angang Singda Lairik Tambiba Pungawari Libiduna Miyamgi Sevada Kathoktuna Lakli Oza Indra Kumar Lemjangai Oiraba Dr. Ambedkar National Fellowship Sahitya Ratna Samata Silem Award Lising Literatred Poram Aiba Amasung Ima Kaitel Lairembina Chingba Award Kya Fangakraba Misak Amani Mahaki Oina Lairik Tramanga Fongkrai Mahaki Fongkraba Lairik Singi Manungda Maitelol Wapurol Manipuri Grammar Lairik Asi Sevana Preference Book Oina Approval Pikre Masida Sunatana Tekau Leirang Ibo Kiwari Sagai Salai Kangsi Amasung Assamese Lolda Lairik Kya Amasu Putokraba Oza Amani Manundi Lairik Lasu Adi Masana Iba adonga lai la so sayeng chingwa wari masa asina chingaba kaya marom phongdana akhoi khunai se sengdokna ba sakhona bagi tamakta aina mashi tobina bi jamda mayamda aina mashema bi hageri Drug abuse among the children and roles of parents in preventing drug abuse haiba hiramda nongmagi oiba advocacy program among asi Yaripok Kekru Laimang Community Hall da pangthokre Nako amadi Manipur State AIDS Control Society ki sentang makada Link Walker Scheme Project ki makada Rural Voluntary Services RVS Wangbal Kekru Development Youth Club amadi Kekru Yari Club na sinduna pangthoki pathoram maduda Yaripok Municipal Council ge Ward number Nipan ki Councillor ke Ito Yaripok Police Station ki OC Muhammad Riazuddin amasung RVS Wangbal ki Secretary Babita Sapamna athoi balengbi repressing oine saruk yakhi
Thoromaduda resource person oina saruk yakiba Manipur State AIDS Control Society ki Joint Director Aviram Mongzamna drug abuse among the children and roles of parents in preventing drug abuse haiba hiramda wangangki. Mama mapa macimana imung manu mari mata kayo lekai club maya pagi mayam sedikit kari kandang lagi hari Lamdam asida nong likna tabadagi lomi singna thengnariba lopan pa yadabagi awaba asi koknabagi pandamda Thawal Moijing wangma tabada leiba lofam singda Laisangthem Jila Parishad ki member Muhammad Abdul Latif na water pump set ani sizinoduna ngasidagi Thawal Tureldagi ising chingba hokre. Hiramasigi matangda Jila Parishad member Muhammad Abdul Latif na sehiyasigi oina kumginong tadabadagi kumkangladra haibagi wakalda lomi sing kokta khut hamnare. Turel leirabasu ithai lokhong leitaba mafamda amuk hena low pan ba yadabagi awabasi mayoknari asigumba awabasi koknabagi pandamda thengnabasu thengna lomi sing yai fanabagi damakta water pump set ani leiraga Thawal Moijing wangma tabagi lofam singda ising piduna low pan ba yanaba ngasidagi tureldagi ising piba hobani water pump set asuna ising singbada lomi singi mateng oinaba thau liter chamnga su tembang oina piki Kumbi Kendra gi manung chanba wangu tera khong gram panchayat ki manung da leiriba lomi sing ikangi awaba mayoknari Ikang na maram oiraga low pari lising amaga chamari rom tengpak leitum ngak tangai duna low pan ba yadan leiri ngasi gram panchayat asida leiriba low fam singda paumi kangbu amana koina satuna lomi singa unakhe hiramasigi matangda gram panchayat asigi pradhan P Baleswar amadi lomi singna gram panchayat asigi lokol sing asi low uba yamna nungai ba lofam singne adubu nong chudabana amadi ithai lokhong matik chadabana low pan ba yadan leiri low uba yadrabanina kari charga hingadage khanbada awaba oinare Maram asina Kumbi Kendra ge MLA amadi Manipur lengakna akhanaba thorang paikhatpiyo haina phongdona rakhi Panchayat ki manungda hauji ikang thoktana lairiba lokham sing asi charangna lopari lising amaga chamri muki chang asi hauji kangduna laire aduna marmaduna hauji panbiriba lengangna amadi agriculture department na hairiba koigi area gi lau kangiba si ki damakta kari khondang paikat piba yabage haibadu athuba matamda haibate lengang ni jingjing biduna paikat piu iramda masida panbiru ba local MLA amadi haujau ji panbiru ba lengang na hairiba aikoigi GPS ki awaba amadi Kumbi Kendra gi awaba si jingjin bi na ba haiduna ina ngasi mera gi thongda mayamda amadi lengakta pagjena si pijari kumsi budi aikoi khara chaadana thaktara hingagani adubu laktoriba chahi asidi aikoi karino koina sar hingdoi che khalubada aikoi praja khudimak awaba aido oire maduna Manipur gi ima laibaki thopubiriba laingakna mi amtang changin biu karigum hundi pura leitum mautan karim polikti e nongjudi na lo yarbun lo Haiba mangla kon sing asi nakan jelom ni sing thadok matamda lau sing asi chagani mamunduna khoi gi hajuji kang thoiba phamase lenga na khitang yekhin bidabani hajaningi mamde khoi nongpok ta turel lei awanga turel lei adu turel ani gagara ka leiba lo phamase sing cha e khoi lau nong chu dage lau ba ya da bhai base lenga na khitang mieng changbi debna haina lau janingi mamaduna e khoi kai khumna jara honorable MLA amadi lenga na mieng changbiraga haiba khoi gi tara khong mangla kon nakan selkhong nakan jelom da leiba lau sing asi chaba yana de mokta lenga na mieng changbiu haina ina media thong su thamjari Paugi marakthana ten babre matanga logjari Pabiyu Nainabiyu Tanabiyu Lamjingba Times Makhal Mathil gi khudol maru oiba pau local national international sanabung gi paudam mahiroi singi namak maitai mayekta akhanana mapung faraba paung singba Lamjingba Times isa gi pau se thadari ba hawker singda haibiraga lobiba yaragani Break matungda mayam utaram noksa pagulena makata pa pau pijari Bharat ki awang nongpok state kharada samu thongduna sabagi pau tanarakpada angapa oinare Assam amadi Mizoram da numit kharani gi mamangda samu charambagi thogdok thokraba matungda Nagaland da su samu hatlaga semnamba thengnare Numin ini chumna chathagadaba thoronggi saruk ama oina Mother's Pride Academy Kwaksifai Bisnupur District asinduna Atal Tinker Fish 2018 school asida ngasi pangthokre
Thormaduda Manipur Technical University ge JRF S Surjit Tom TV ge Head of IT BE S Vidyananda Dolphin Labs Pune ge Director Mistress Dr. Rajshri C Maharaj amadi Ahmedabad ge Mr. Dhruv Saidavana Hakthengana amadi video conferencing ge khuthangda mahiroisingbu takpi tambiba amadi guidance piduna Thormaduda saruk yakhi. School asige class 6 tagi 10 fawba tamliba mahiroising guardian sing school gi teaching and non teaching staff singna festival asida saruk yakhi. School asigi mahiroising nasu festival asigi kanabasing gi matangda wafum kaya phongdona rakhi. Thormaduga marilena school asigi principal KH Basantana lisingani tarani pangi August 13 da school asida Atal Tinkering Lab asi hangki. Masigi tawdaba yadraba sahigi oiba routine amagi makhada festival asi pangthokpani haiki. Pon amanina tangna phangiba potsingse angang da johoba matamda kana gadurisi koigi Manipur da leiriba angang pudi mona kanaba phangdurimni moini hena sauragadi koigi tongamba atopa countries singda phangiba hall khudong saba me amdu phonga kanda koigi state ki oina su kanaba amadi phanggadobani aduna Atal Tinkering hangibe school singna ningthi jana koi chamanana angang singda khangamba jobonga magadi Atal Tinkering lab hangbegi kanaba do phangani haina khal. Ever Living Youth Sporting Agency Ilsa Fogden Maning Laikai na sinduna Laikai sige Larry Fava Mahiroi Sing Taram na Opagalunena Manapi duna Pungning Thawat Kre. Ilsa ground da Pangthokiba Larry Fava Mahiroi Sing Pungning Thawat Pagi Thormaduda Wangkem Kendra ge MLA ke Megachandra Ilsa ge President Muhammad Salahuddin Saha Thawan Municipal Council Ward number 17 ke Councillor Sapura Ward Member Laisram Prem Kumar Assistant Teacher Alja Muhammad Abdul Halim na Athoiba Mithunglen Sing oina saruk yakhi. Sahi asigi Kosem Bosem amadi CBSE na loba class 10 amasung 12 ke exam da mark wangna phangduna pass taruklaba mahiroising amadi UGC na loba National Eligibility Entrance Test ki parikha da Manipur gi oina nifunitoi suba rank ta yaruklabi SM Salima Anwar yauna puna mahiroi kunmapan da asam khudol piduna pungning thawaki. Kanglipak Students Association KSA amasung Top Singtha Youth Progressive Organization Taipo ni na punna sinduna nongmagi oiba drug amadi yugi matangda awareness program amang asi Yaripok Top Singtha da leiba Taipo gi ground of pangthokre. Thormaduda Tulihal Jilla Parishad ki member Kongbam Inausha Devi KSA ki president Ningthogjam Chetan Top Singtha Gram Panchayat ki pradhan Yumnam Tomba Singh Andhra Police ke ASI H Prakash Singh amadi Taipo gi president Hidangmayum Oken Sharmana athoiba mithunglen sing oina saruk yakhi. Ngasigi Thormaduda wangang loisingna mayai kava chinjak sizinabana malem asida asuki matik mangta ali lamdam asigi tungi yumbirel oirakadoriba naharol singbu asigumba mayai kava chinjak tege lapna thamduna tinjang kaijing daba saukhatpa amadi tangdu leitaba iramdam ama sembada aikoi khudimangna thogdang lomina se haiba wafam sing thamnaki. Pune da leiba Maitai Organization Association of Manipuri Diaspora amanga khusamnaduna Prirana Bawan Missionary of Charity Pune dangasi cyclist Rohan Film na magi Cycling of Humanity gi logo yauba ti sartagi fanglokpa paisana home asida ngamjaba mating pikre. Event asida su amangi makai dage yamlaba sengsak Hawaii na singba chanaba polam kaya amasu home asida khusinaki. Amanasu Rohan Filmbo asamba thoram amagaloinena taramna oktuna ikai khunaba utki. Ningsingba yabadi Rohan Film Kashmir dagi Kanyakumari fawba Water for Life campaign gi saruk amoina Pune da tungkibani. May Kuntrama Thoida Minister Karam Shyamna Cycling for Humanity T-shirt asi launch tawkhibani. Hojik chathariba Nagagi Santigi wari asi sahi asigi manungda soidana loisilhalagani. Masimak aihakna chamada chama thajai haina Nagaland gi Governor PV Acharyana haikre. Amaromda Naga People's Movement for Human Rights na political amadi khulai paiba lup khudimakna Nagagi Santigi wari sanariba asigidamak yenglaga hingsa gi thabak thadoknaba appeal tawkhre. Assamda Japanese encephalitis na nabadagi laikidaba miyoi masing chamaga amasukre. Hojik laina asina maram oiduna miyoi chamriga kuntrama laikatnari. Amaromda Assamda ising isauna maram oiduna kungang lising mari da laiba miyoi million manga henbana awaba mayuknari. Madugi manungda angang million amadasmik taret ani yauri. Nongchuk Thangba Tripura gi Bharat Bangladesh ngkai oriba Boksanagar area da Bangladesh ge Bharat ta sangsinaba honaramba Rohingya tarani thoi BSF na phagapang ngamkre farwa singa tugi manungda angang manga amadi nupi ani yauri hari. Hoki bayim sa kaisa numita Assam ge Dubri Girls College manakta laiba designated jail dage nanthokuna sen kiba Bandi Hafizur Rahman ngarang Lower Assam ge Satapara village dage police na amukhana phakre.
mahak pokso case amaga mari lenana faduna jail da thamlakhibani ising isawge khudong chaba lawraga jail dagi nanthokuna chenkhibani mahak hek chenkhibaga police na chingnabam hum kya da thiba humgi thabak chatharkhibani hojing asi nungthil da phonglakhiba manipuri pause singe maruba pawmuk pune yengminase Kanglaipak ki maira State Cabinet mifam da Cabinet Minister taret yaukidaba khwaidagi laibak thibani MDA Kolkata gi Sol Lake ta lupa kor yankairom changna sagatlagliba Manipur Bhavan loisinba yabagi thakta leire Kolkata Manipur Bhavan da karmachari amana pham ahum paiduna leire More thong khudong thingai oire athuba matam da semjinbiu Kangla Pau Chingmairong Leing Kholgi Cemetery da Nepali lesabi ama chingningai mawong da siraga leiramle Churchanpura dengi amadi encephalitis ki nungnang bapoknare Chahi taruki angang yauna mioi nipan laina asina nari khangkre IAS taret MCS ama pham hongdo hongjin tawkre Pandam Babies na chanu gi misi athuba matamda mara leiba mioi sing puthokadabani JSC nunglaingoi loba thingkhibana sinmi singda awaba oihalle momon sinmi singi khallaga athingba komthokpiu chingnaningai oiba mawongda nupi amagi asiba hakchang leiramle nupa amasu asiba hakchang oina phangle ngasisu ROP lising 18 gi mayokta oja singna wakan mifam phamkre Pauzel Chingmairong gi cemetery da chingnaningai oiba mawongda leisabi ama siramle manga suwa pay structure adu tare suwa pay gi ROP ni haiduna oja singda sarkarna namthakpa tawbire jadumani ROP lising 18 athubada semdo u Congress ki lusingbi Sela Dixit ki mafamda ikai khumnaba utkre Aroibada maroiba pawmu kana fangbigani Object maitai mitai haina yen aduna leibagi matam natre punna famin aduna amato oina punsinbagi matam oire haina Art and Culture gi Minister L Jayanta Kumar na haikre Lengak asigi luraba tanpam asida pangthokiba Cabinet mifam da Cabinet Minister taret yaukidaba asi khwaidagi laibak thibani haina Manipur Democratic Alliance MDA gi convener Moirangthem Tombi na phongdokre Jiriwam Imphal National Railway Project ki thabak pairiba contractor singi thatar ki khusumal pithok tabana contractor sing thabak lep kiba yana leire Mahiroi ningthogjam babysna misigi matangda Chief Minister na pikiba thajaba hayeng phawgi manungda thabak ta onthoktrabadi khongjang lakadori amadi lilongdagi samurok taba turel mapan gi lambi numit mangani phawgi manungda sembidrabadi makhal makha kyagi akan makhongjang sangsinaba warek lawkre Ngasi gyunadi Times of Manipur gi Manipuri paw matang sida loijare minjang jabari bising ba mukana kurumjari